Good morning. Akoigi ngasigi runes ki reading haipetang dose ko hadi nungi symbol ki reading to bose card message to bodu maina sidana amuk hadi akoigi runes ki reading haipetang yeng se ko ado number 1 2 sidagi ama khalla se ko hadi 1 or 2 hadi ani sida hadi ko ai nunti gi number 1 khalle na traga nunti gi number 2 khalle na traga hadi sin khalle kain khalla se ko number ama hai tare ko hadi mind da thambiro ko adugi matung ina ko symbol ama sum lokthok se baside ko symbol ama haragadi symbol ani lokthok se ne ko ani lokhoka dorida symbol se ko haidi kai oigata bano hai consider symbol number 1 symbol number 2 ko symbol number 1 sena sida leire ko haidi 1 khan bangai gi oina si se leire ko sigi symbol se duga number 2 khan bangai gi na sigi symbol se leire ko adu sigi meaning na kaino habadu zoi haijara ge ma'am da sida ahamba laiba symbol se ko ahamba gi oina sida lai se ko haidi growth kumba lao haina piri ko thaba ingang to da growth kumba lao creativity da work to amuka hena ai gi oina hai tare ko aise khusa haiba mine natraga haidi khusa khatangi wana taba to ba phi lon ba phi shaba khatang duna haidi creative oide ko haidi mind creativity haiba masu laina ko thaba ama to matam da ai gi business da ai kari creativity hapchan ba yaga da ge khot ka da ge amuka hena work to gada matamne honaga da ba yang watli ko honaga da ba haidi aina hoji khara tawri ba se sigi knowledge sufficient oi da ba hai tare ko aduduna amuka hena paba lairik paba ka harasine ko ai hanjik pari like se yodri ba tara ga eke to ba dai amuka hena paba ma darkar roi ba aduduna amuka hena hona bi hojik lairi ba khara sida ko ai khange yare kaina ko twai to gono ba ko hena knowledge to grab to na ba hona bi ba hai tare ko ahamba gi laiba symbol sigi meaning se number 2 ko number 2 gi symbol se na mung leina ko hope thamo thabak taw matam da ko haidi thajaba se thajaba ni khangde bishwas ni khangde aina tawriba thabak sida hai tare sida hope kumba kai gumba ai gi goal se achieve tawgani aina pame ba pot se haidi phangani haibagi aduduma haidi shada phajana kaino tawraga thambiyo ko haidi success se laigani ai gi oina aina tawra matam da haidi success will be there victory will be there haibado adumai tawraga haide guidance so dum phangani ko mingon dagi guidance so phangani aduga amana ko haidi amasung le haidi thabai khang punna tawmina ba swai ko mi amaga associate tawraga tawmina ba khomina ba adum basu leina ko haidi mi atopate ki guide lobo da akai ba kem ta leite ba haidi knowledge tamjan ba khochan ba da akai ba kem ta leite na aina ngasi kitang haidi ba pose mingon da share tawthokpa mi aina haidi ba khara do mingon da share tawba ama leire aduga ngasai gi mi du na engon da share tawrok lotion ba ya ba pota ge lotion lo season na go life ta implement taw adugi pot mayam do afaba gyan lobada kai ba kemta leite na mangjaba kai shu leite na aduga aina akhangba khara mingon da takthokpada ai mangjaba su kai shu leiroi na adumaina adu sida leire ko akoi gi ngasi gi oina runes ki reading se symbol reading hai tare ko sida ado makata ba mu yeminar se ko na thank you